Manipur lengang pai khaliba war on drugs ki manung channa singi mafam kya da Tharamba poppy cultivation thingmagi thabak kana chathari masigi manung channa Kangpokpi Forest Division Kangpokpi Police NAV kungani thoi suba sam rifle samadi manga suba IRB gi apunba temamana ngarang kangla tongbi Kangpokpi Reserve Forest ki manung channa SP Ngaimon Village ka nakna laiba Kaubru Hill Range da ain kaina Tharamba poppy pambi sing Yanthattuna Manghankhre Hill Range aduda chawrang na ekar kuntra manga rompak sana Tharamba poppy sing Manghankhi Paikat kiba kongthang aduga mari lena Forest Officer Ganesh IFS na phongdu kibada Reserve Forest Area manung da changsinduna lamanghan ba madi poppy thab haibasi Indian Forest Act 1927 gi matung ina chairak phangningai oi Kanagumana niyom kaina thabak toramba sing ain gi matung ina action lokhat kani mahang hai haksel da kai ba pibata natana poppy cultivation asina akoi bagi khalda chauna sokhalli masina miyoi bai koina male masida laibada singna ba mo heli maramaduna protected forest sing da aina yada ba thabak toramba sing kudak tel lepiyo loina na asigumba thabak sing thingna bohona bada lengang na paikhali ba thabak sing da mateng pangbiu amarom da lamda masigi mafam kya da poppy cultivation chatharamba sing khangdok tuna manghana bagi thabak makhata na chathaki gani